Assam Tripura Midei Apunba Lupna Kamal Babu Mankibadagi Tiva Kangdana Leriba Tawumbu Yanindaba Fongdokre Atmalgi General Secretary Ibem Jobi Singhana Tadaropa Cherol Amada Laishram Kamal Babu Singna Mountain Division Lemakongi Camp Manungdagi November Kunmangadagi Mankiba Nimitarugni Suraba Fawa Tiva Fangdaba Si Lavak Tivani General Officer Commanding 57 Mountain Division Lemakong Manipur Amasung Manipurgi Chief Minister na Atubada Thizanduna Take the Kardana Putok Piu Haina Fongdok Pagaloinana, Prime Minister, Home Minister, Defense Minister, the Su Hiramasida Yingsin Biu Haibawafam Tamlakli Amadi, Suspension of Operations Su Lautoku, Manipurda, Ngasi Irang Namaram Oiduda Micham Preza Sing Awaba Tariba Asigi Solution Ama Atuba Matamda Purak Nabawafam Sing Su Tamlakli. November की तारीख 2024 दा Laishram Kamal Babu Kauba Miyoi Ama Masagi Chai Yankai Taret Lemakong Mountain 57 Mountain Division Army Camp Area Manungdagi Mahak se Mankibani Masi Numitarugni Sure Manipur gi Sarkar gi Maigaidagi Thiri Haibatani Adubu Phangba Kaudabase Akoi Yamna Nuaite Aikoi gi Prime Minister Oibiriba Shri Narendra Modi ji Amadi Home Minister Oibiriba Shri Amit Shah ji Defense Minister Oibiriba Shri Rajnath Singh ji Aduga Akoigi Ningthogumlaba Manipur gi Chief Minister Oibiriba Shri Nongthomban Biren Singh hada Akoina Haizening Badi Akoi Pumnamaki Maikai Manipur da Oiriba problem asi su hariba suspension of operation asi dagi oibani haina khali aduna yamna thuba matamda masigi su asibu lauthok biduna leijariba micham praja mayam asibu shanti oibina ba akoina ningsing dari